Ahanra makada Ima Leipak Leipak ikok nona kurumjari. Ngasigi Ima Leipak kari pibamda leirabage miyamne hena khangbirabani. Onafam Ima se kape Ima se leifam khangdre. Imana leitafam khangdrabada masa oiba Eikhoi karibu oiruni. Masa oiba Eikhoisu milu pirang sinthare. Masa oiba kayana onafam Imada tengthari Eikhoibu amukta kanbiyo. Singmaidagi lanthokpa ngamdare, Dorubungdagi lanthokpa ngamdare, Palendagi lanthokpa ngamdare, Kaithen manbidagi lanthokpa ngamdare. Asi yongna pibam solaba matam si fawba masa oiba Eikhoina wakal tadriba karigino. Sinthariba milu pirang maraktegi wakal masa amatangdi khanbiramu. Eikhoina mamang thakta kari asoiba taukrabage. Asoiba mayam maraktegi khwaidagi asoba asoibadi paisa yamna pangba mioina siges ohenbegi waklol asini. Kunaigi afabata tongni khanbireba club maira paibi organization punamakna wakal amuktangdi khanthabiyo. Black kabadoba Kunaigi huranba, Kunaigi mihat mipun tauba, paisabu pangnabadi, Ima Leibakbu yothok asu yare, Ireisa sing halasu yare haiba, number 4 yoliba, pataba nisa yoliba, sinjau paiba mioi singbu, karigi siges ohenbiriba. Athoiba mitungel ohenbiriba. Misam yamna masak pauba kangamdaba, fataba mioi kaya. Uranba kaya, Kunaigi mahik kaya, siges ohelubadagi masak khangki. Masina miyamka patraba miyoi singduga ahanbu oina mari thamnabagi ahanba khongthang ohenki. Makhoise Kunaigi khwaidagi matik chaba miyoini khanhanki. Paisa khwaidagi paiba miyoina Ima Leibakki matik chaba miyoini. Makhoina iramdangi mihut oigadabani khalhal larjuna Ima Leipakbu sakhat hangadoriba kangadoriba imli amo oina thagalatme. Masina kadi thokle Ima Leipakbu kananaba lo senggodoriba. Matang chana karida shorige yengsingadabada paisagi wakhal khalingai masagi kanabata khalingai Ima Leipakti pungpum tumgadore. Mitopna waisare lukhap kongi development kakta tau leire onafam Ima Leipakbu minai ohenbire masi waratna ba arugo aina haijari kalap malai praibi organization punamakna paisa yamna pangba miyoibu siges kaidongwaidasu ohenbiganu. Ima Leipakbu kanana bidamak academician singbu Ima Leipakki mithoi mihenba singbu minaigi wakhal thadok kadabani lauriba. Regionalismgi wakhal senba mioi singbu siges ohelase Ima Leipakna yaifare ireisa khudimakbu ikuk nona kurumjari.